Jaipure ngasi haisak malapam palsa kumsing lising homga samri kungani toy gi awegi yangai thagi kunga trin ni panban kurungmit yai faraba imsa kaisa gi kuman yugi matam kuman sidiai gi matam da aina awegi thagi mathang sina male nikpa earthquake thokpa masi thoktrigi mamang hana mangdong na khangalakpa laukthokki bagi akoigi matungina ngasi akoigi Imphal Kanglai Parkta akoigi malem nikpa earthquake thokpa si thokre masi akoigi nungjin pung taruka nahum kunda pung taruki minute kunda thokpani ko masi akoi Imphal da thoe masi aina hana thoktrigi mamang hana mangdong na masi laukthokre akoigi masi laukthokki bagi kanoji akoigi ngasidagi numit akoigi numit trai tu humdu gi mamangda han laukthokrabani ana sida masi ai han laukthokki bagi masi laukthokki baje November gi tarik 30 da laukthokrabani koina masi madu sida sile jare akoigi yangai November thagi session date Tratuk tratet trapan kunmanga kuntaruk kuntaret to ngasi tarik chi kuntaret neba session se aruga kunpan kumapal kun transfer box kar leiri tarik kuntaret se aina hana mangjo lauthoki report se masi thwe masini ko hana mangjo na yamna kanba ekta leibak che khai ba ku kai ba sing ngai ba gi thok to boi tar ka su agoi Kanglai Parkta amasung agoi lam ayam da thok to boi tar ka su en lauthoi ba session de sing mam da sochon thokani aina laukthokdaba date sing lehoriba lemoriba sacha date sing da chutok thoi masi aina hana mangjum haigrami ko amse de ngasi thoi aina haigiba tarik kuntere to ngasi thoi aruba thoiba masigi goigi ya pungtaw community kunda hagiba malai nikpaji masigi akogi laibaki oiba mahisi karigir kamai mai tawno haibadi mahisi matang de haijarake masi kamaina thoino haibagi matang da aina hana mangjum laukthokki porcha ji thwedna ada toise masi akoigi nungpok nungsup akoigi singnabani masi linga samuga jenabadagi thokpa thabakni masiniko ana linga samuga masi akoigi laida harga masi akoigi nungpok nungthoga akoigi kanoga masi akoigi panthoibiga ani jigi wari sanarakpada ngaktan ningai sangdanrakpada thokpa thabakni masini adu masigi mai ase masi akoigi samuna mo hai akoigi leibaksi yamna sakotpa nungaiba oilagena khali adubu linna mo hai akoigi saising tangan ba Piron tangan ba masi thon gen hari ani singaina bagi port se win tawi adana masi mayai de lorga masi tangkai pai ana seida hojik akoigi hajikse akoigi yangai thada thokpasi masi akoigi afaba angamba thokba walai angamba jina leibaki angamba akoigi nongthon pham baibi ba masigi jingsina akoigi wa ngamba kotpa mi ngangna bada ngamba kotpa adu kurong saba karmal lai masi line harkuni ana seida adubu marakta khangogdana kitang akoigi nungaina da ba thokpa kotpa khara laibu jabagi pmd akoigi line harkagi matungina aijabani ana seida mate mayada akoigi kitang ningai sangdana ba seng pamongana ba khona ba kharati laibu jai habagi porti tai masai na benati masi ima panthobi na bani anu seida argol wenna akoigi nusit sikhar kangaduri adubu sabsaba masigi nusit kangadabase asengbagi dadi phairen tha laktringi mamang mathang chegi laktringi mamang da oina loisangragani mathang chegi phairen tha lakbagi portudi aina lauthorkini adugi matung lakani sigi mai sidi adak segi manung sida ana mathokari waxing bokar legani masini ana seida akoigi nongsingi phibam di thoina leraroi ana
ꯍꯧꯖꯤꯛ ꯌꯥꯝ ꯍꯦꯟꯅ ꯑꯀꯥꯏꯕ ꯑꯣꯏꯗꯦ ꯑꯩꯈꯣꯏꯒꯤ ꯃꯤꯔꯩꯕꯥꯛꯀꯤ ꯃꯤꯅ ꯅꯣꯟꯖꯕ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯇ ꯂꯥꯛꯀꯗꯕ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯅꯣꯟꯖꯗ꯭ꯔꯒꯗꯤ ꯃꯤꯔꯩꯕꯥꯛꯀꯤ ꯃꯤꯅ ꯑꯩꯈꯣꯏꯒꯤ ꯀꯪꯂꯩꯄꯥꯛꯇ ꯅꯣꯟꯖꯗꯕ ꯑꯣꯏꯇꯥꯔꯒꯗꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯒꯤ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯆꯪꯒꯅꯤ ꯍꯥꯏꯕꯒꯤ ꯏꯃꯥ ꯄꯥꯟꯊꯣꯏꯕꯤꯒꯤ ꯄꯥꯎꯖꯦꯜ ꯂꯥꯛꯆꯕꯅꯤ ꯃꯁꯤꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯤꯕ ꯄꯥꯎ ꯇꯝꯕꯒꯤ ꯋꯥꯅꯤ ꯑꯩꯅ ꯑꯗꯨꯅ ꯁꯤꯗ ꯆꯦꯡꯆꯥꯛ ꯍꯣꯡꯕ ꯈꯣꯠꯄ ꯂꯩꯕꯥꯛ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯗꯨꯗꯤ ꯄꯤꯔꯒꯅꯦꯗꯤ ꯍꯥꯏꯔꯤꯕ ꯃꯁꯤꯅꯤꯀꯣ ꯆꯦꯡꯆꯥꯛ ꯍꯣꯡꯕ ꯍꯥꯏꯕ ꯄꯣꯠꯁꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯍꯦꯟꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕꯗꯤ ꯐꯥꯎꯕꯤꯔꯨꯈꯤꯅꯨ ꯍꯣꯡꯕꯁꯤ ꯃꯈꯜ ꯈꯥꯏꯗꯣꯛꯏ ꯃꯈꯜ ꯇꯔꯦꯠ ꯂꯩ ꯑꯗꯨꯅ ꯁꯤꯗ ꯆꯥꯕꯤꯅꯕ ꯂꯩꯇ꯭ꯔꯒ ꯍꯣꯡꯕ ꯍꯥꯏꯕ ꯑꯃ ꯁꯤꯃ ꯑꯗꯒꯤ ꯌꯥꯝꯃꯟꯗꯅ ꯍꯣꯡꯕ ꯍꯥꯏꯕ ꯑꯃ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯈꯜ ꯈꯥꯏꯗꯣꯛꯑꯦꯕꯀꯣ ꯃꯁꯤꯅꯤ ꯑꯗꯨꯅ ꯁꯤꯗ ꯍꯧꯖꯤꯛ ꯃꯁꯤꯅꯤ ꯑꯗꯨꯅ ꯁꯤꯗ ꯃꯥꯂꯦꯝ ꯅꯤꯛꯄ ꯑꯥꯔꯀ꯭ꯋꯦꯛ ꯊꯣꯛꯄꯁꯤ ꯃꯁꯤꯗ ꯁꯣꯏꯕ ꯃꯤꯁꯤꯡꯁꯤ ꯐꯥꯏꯔꯦꯟ ꯑꯩꯈꯣꯏꯒꯤ ꯍꯤꯌꯥꯡꯒꯩ ꯊꯥꯗ ꯄꯣꯛꯄ ꯃꯤ ꯑꯃ ꯁꯣꯛꯑꯦ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯇ ꯄꯣꯛꯄ ꯃꯤ ꯑꯃ ꯁꯣꯛꯑꯦ ꯑꯗꯒꯤ ꯊꯋꯥꯟꯃꯤꯆꯥꯛ ꯇꯔꯥꯃꯔꯤꯗ ꯄꯣꯛꯄ ꯃꯤ ꯑꯃ ꯁꯣꯛꯑꯦ ꯑꯩꯈꯣꯏꯒꯤ ꯄꯥꯕꯣꯠꯆꯥꯡ ꯍꯥꯏꯕꯗꯤ ꯃꯤꯊꯨꯟ ꯔꯥశꯤꯗ ꯄꯣꯛꯄ ꯃꯤ ꯑꯃ ꯁꯣꯛꯑꯦ ꯅꯨꯄꯤ ꯅꯨꯄꯥ ꯂꯣꯏꯅꯃꯛ ꯆꯤꯡꯏ ꯑꯗꯒꯤ ꯇꯨꯂꯥ ꯔꯥశꯤꯗ ꯆꯥꯡꯇꯝ ꯔꯥశꯤꯗ ꯆꯥꯡꯇꯝ ꯂꯣꯏꯁꯪꯗ ꯄꯣꯛꯄ ꯍꯥꯏꯕꯗꯤ ꯇꯨꯂꯥ ꯔꯥశꯤꯗ ꯄꯣꯛꯄ ꯃꯤ ꯑꯃ ꯁꯣꯛꯑꯦ ꯍꯥꯏꯔꯤꯕ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯇ ꯄꯣꯛꯄ ꯃꯤ ꯇꯨꯂꯥ ꯔꯥశꯤꯗ ꯄꯣꯛꯄ ꯃꯤ ꯑꯩꯈꯣꯏꯒꯤ ꯃꯤꯊꯨꯟ ꯔꯥశꯤꯗ ꯄꯣꯛꯄ ꯃꯤ ꯍꯤꯌꯥꯡꯒꯩ ꯊꯥꯗ ꯄꯣꯛꯄ ꯃꯤ ꯊꯋꯥꯟꯃꯤꯆꯥꯛ ꯇꯔꯥꯃꯔꯤꯗ ꯄꯣꯛꯄ ꯃꯤ ꯍꯥꯏꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯃꯥꯂꯦꯝ ꯅꯤꯛꯈꯤꯕ ꯑꯥꯔꯀ꯭ꯋꯦꯛ ꯊꯣꯛꯈꯤꯕ ꯃꯥꯂꯦꯝ ꯏꯃꯥꯅ ꯆꯦꯡ ꯈꯩꯈꯤꯕ ꯅꯨꯃꯤꯠꯁꯦ ꯃꯁꯤꯁꯤꯗ ꯈꯔ ꯈꯔ ꯂꯣꯏ ꯁꯣꯛꯑꯦ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯒꯤ ꯐꯅꯕ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯄꯥꯟꯊꯣꯏꯕꯤꯗ ꯅꯠꯇ꯭ꯔꯒ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧꯗ ꯑꯩꯈꯣꯏꯒꯤ ꯆꯤꯡꯃꯤ ꯆꯦꯡꯃꯥ ꯍꯩꯔꯒ ꯅꯠꯇ꯭ꯔꯒꯅ ꯂꯥꯏꯙꯧ ꯁꯅꯥꯃꯍꯤꯗ ꯍꯩꯔꯒ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯃꯤ ꯃꯤꯈꯩ ꯁꯣꯟꯗꯅ ꯏꯔꯥꯏꯁꯣꯟ ꯇꯧꯕꯤꯍꯧꯔꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝ ꯅꯤꯛꯄ ꯑꯥꯔꯀ꯭ꯋꯦꯛꯀꯤ ꯊꯣꯛꯄꯒꯤ ꯃꯍꯩ ꯐꯠꯇꯕ ꯃꯍꯩ ꯑꯁꯤ ꯃꯁꯤ ꯐꯪꯉꯣꯏ ꯃꯁꯤꯅꯤ ꯑꯩꯅ ꯃꯌꯥꯝꯗ ꯈꯪꯍꯟꯖꯅꯤꯡꯕ ꯌꯥꯏꯐꯔꯦ ꯉꯁꯤ ꯅꯤꯛꯏꯕ ꯃꯥꯂꯦꯝ ꯅꯤꯛꯏꯕ ꯑꯥꯔꯀ꯭ꯋꯦꯛ ꯊꯣꯛꯏꯕ ꯄꯣꯠ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯅꯕꯦꯝꯕꯔꯒꯤ ꯇꯥꯔꯤꯛ ꯀꯨꯟꯒ ꯇꯔꯦꯠꯀꯤ ꯌꯥꯆꯪꯕꯒꯤ ꯄꯨꯡ 7:40 ꯊꯣꯛꯏꯕ ꯄꯣꯠꯁꯤ ꯑꯩꯅ ꯃꯥꯡꯖꯧꯅꯅ ꯑꯩꯒꯤ ꯍꯥꯟꯅ ꯌꯨꯇ꯭ꯌꯨꯕꯇꯗꯤ ꯂꯥꯎꯊꯣꯛꯆꯈ꯭ꯔꯕꯅꯤꯀꯣ ꯍꯥꯟꯅ ꯃꯥꯡꯖꯧꯅꯅ ꯊꯥ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯂꯦꯞꯇꯅ ꯂꯥꯎꯊꯣꯔꯛꯄꯅꯦ ꯑꯩꯅ ꯑꯗꯣ ꯍꯧꯖꯤꯛ ꯉꯁꯤ ꯊꯣꯛꯑꯦ ꯁꯤꯅꯤ ꯑꯩꯅ ꯍꯦꯛ ꯂꯥꯎꯊꯣꯛꯇꯕ ꯗꯦꯠ ꯆꯩꯆꯠꯁꯤꯡꯗ ꯃꯥꯂꯦꯝ ꯅꯤꯛꯄ ꯑꯥꯔꯀ꯭ꯋꯦꯛꯇꯤ ꯁꯨꯡꯊꯣꯛ ꯊꯣꯛꯑꯦ ꯑꯗꯨꯒ ꯑꯩꯅ ꯂꯥꯎꯊꯣꯛꯄ ꯗꯦꯠꯁꯤꯡ ꯆꯩꯆꯠ ꯗꯦꯠ ꯇꯥꯡꯁꯤꯡ ꯑꯗꯨꯗꯗꯤ ꯍꯦꯛ ꯀꯔꯤꯒꯨꯝꯕ ꯅꯤꯛꯑꯕꯗꯤ ꯑꯩꯅ ꯂꯥꯎꯊꯣꯛꯏꯕ ꯗꯦꯠ ꯇꯥꯡꯁꯤꯡꯗ ꯁꯣꯏꯗꯅ ꯅꯤꯛꯀꯅꯦꯕ ꯃꯁꯤꯅꯤꯀꯣ ꯑꯩ ꯍꯥꯟꯅ ꯃꯥꯡꯖꯧꯅꯅ ꯂꯥꯎꯊꯣꯛꯈ꯭ꯔꯕꯅꯤ ꯑꯥꯔꯀ꯭ꯋꯦꯛ ꯄ꯭ꯔꯤꯗꯤꯛꯁꯟ ꯑꯅ ꯑꯩ ꯌꯨꯇ꯭ꯌꯨꯕꯇ ꯌꯦꯡꯕꯤꯌꯨ ꯃꯃꯥꯡꯗꯁꯨ ꯑꯩꯅ ꯍꯧꯖꯤꯛ ꯂꯥꯎꯊꯣꯔꯛꯏꯁꯤꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯅꯤꯛꯏ ꯍꯥꯏꯕꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯆꯞ ꯆꯥꯕ ꯈꯨꯗꯝꯗꯨ ꯑꯗꯨꯒꯤ ꯋꯥꯔꯤꯅꯤ ꯃꯁꯤꯅꯤ ꯌꯥꯏꯐꯔꯦ ꯑꯁꯨꯝꯅ ꯑꯩꯅ ꯃꯊꯪ ꯊꯥ ꯈꯨꯗꯤꯡꯒꯤ ꯃꯥꯂꯦꯝ ꯅꯤꯛꯄ ꯑꯥꯔꯀ꯭ꯋꯦꯛ ꯄ꯭ꯔꯤꯗꯤꯛꯁꯟꯒꯤ ꯃꯇꯥꯡꯗ ꯑꯩ ꯂꯥꯎꯊꯣꯛꯆꯔꯛꯀꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯑꯥꯔꯀ꯭ꯋꯦꯛ ꯄ꯭ꯔꯤꯗꯤꯛꯁꯟꯒꯤ ꯈꯪꯍꯜꯂꯛꯏꯕꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯩꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯌꯨꯇ꯭ꯌꯨꯕꯇ ꯀꯩꯗ ꯈꯕꯔꯗ ꯄꯥꯎꯆꯦꯗ ꯀꯩꯗ ꯍꯥꯞꯇꯣꯛꯄ ꯈꯣꯠꯇꯣꯛꯄ ꯌꯥꯗꯦ ꯃꯗꯨ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯥ ꯂꯥꯏꯒꯤ ꯊꯥꯛꯇꯒꯤ ꯆꯩꯔꯥꯛ ꯐꯪꯒꯅꯤ ꯃꯗꯨ ꯑꯩꯅ ꯍꯥꯏꯕ ꯅꯠꯇꯦ ꯂꯥꯏꯙꯧ ꯁꯅꯥꯃꯍꯤꯅ ꯍꯥꯏꯕ ꯋꯥꯅꯤ ꯌꯥꯏꯐꯔꯦ